District Congress Committee Thobal gi matam sang thogai puramba Mohammad Abdul Jabar ekhang khanghoudna leikhidbada khangabok Block Congress Committee na sinduna ngasi wangbal da leiba Congress Bhavanda awaba fongdokkhre sangai yumpham Serapur Lokongpat polling number 35/30 dagi Mohammad Abdul Jabar masagi chahi humudra manga sukre ma DCC Thobal gi executive member hoina matam sang thogai purambani mangna tha asigi tarukta ekhang khanghoudna masa nungairaktabadagi khudakta hospital da pukatpada hospital yaudringida lekhidabani hairi awaba fongdokpada sarugyakiba khangabok kendragi MLA Okram Surjakumar Singh na fongdokibada Mohammad Abdul Jabar na ekhang khanghoudna lekhidabasi Congress Party gi hoina yamna chawna mangjabani mangna party asigi pangal kangkhatna hanabagi damakta Manipur gi mafam da satuna yamna wana hona zaramba miwi amani masita sunatana kul laikai kuding makta thoram sing daso achoba thodang loromba miwi amani mangna pamjaramba party asibu leba asida mapangal kanna leiduna dharma gi khenaba leitaba tangdu leitaba chawkatba bharat ama semba do lehoriba ekoi kuding makna tabakta onthok minasi maki lehoriba imung manung gi awaba dasu saru yazari haiki thormadu gi saru moina maki thawaina mapu gi leikolda nungai yaifana thambinaba mapuda duga tawki ahal laman mayam sina kanna hona birga project hona biri Kaka Jawar bagai ahal mayam lari boy mang ki bahai basi ahal laman ki advice ahal laman ki mayam mangjar bari koina yamna thamoi da nungai taba adubu bhakna khanjaramba bhakna pamjaramba duda amuktang akoi gi Congress Party si kendra sina katana district sida state asida khangna chana ba mayam se pe puchan minaraga mahakna pamjaramba mang mahakna pamjaramba khanjaramba mayam do pe punna utang Congress Party ki karni mayam se punna utang hona minasi